mayam khurumjari Times of Manipur Tom TV yakhanaba khudolamoy jariba Studio Speak ming tabi basingbo hanmung tara taram lokchari tongan tongan ba guest kya tongan ba personality kya akoina topic kya amada khanani nabagi thoram akoina thoram si khutangda mayam da tahan jakre ngasi so akoina yamna special oiba guest amkhak pudun lakchari ngasi akoina pudun lakchari ba guest ase Manipur gi saknai reba designer mantri meite hanmung tara ojabu taram lokchari Ozada ham dalak chini si akoy ngasi khana jaga do topic si akoy wangkhai fi mantri amadi nat ki oiba Fijol Singh haibasi gi matang dani ahan dalak chini sina wangkhai fi na topa fi makhal sing sidagi khetnari base wangkhai fi na magi tongana leijari base masi atopa sing dagi kari kari hiram sing da khenabagi habsi matang habi tasengna matang sida wangkhai fi habsi kari no hana ai hana masa takjage koi wangkhai fi habsi kogi ayamna kogi wangkhai da kogi sana kununga naknaba mafam sida kogi ningthaukonda matam amada kogi wangkhai pi se lema sija singna kogi inaramba pi makhal amani masi kogi ningthaukonda lema sija singsina kogi iliba pi singse kogi yamna masak thokna koi pamnarakpa kogi maming chalakpa matam asai sida kogi wangkhai da saramba pi ni haibagi dema kogi wangkhai pi haidana matamduda kogi wangkhai pi hadana maming thon khibani aga wangkhai pi habasi kogi haji haji miyamna khangnariba sumtangi langjamna saba wangkhai pi ji khaknate matamduda leramni basi wangkhai pi haragadi kogi mugana saba kogi rani pi haidana haji khangnariba pi makhal asisu wangkhai pi amani kogi wangkhai pi habasi makhal ani ni haibadi langjamna saba wangkhai pi haiba ama ga amana rani na kogi silk na saba pi sisu rani kogi wangkhai pi makhalamni ga rani pi haidana kogi wangkhai pi sida karam na tholami ba no haiba matang sida kogi matamduda wari masang leije wari si karam na oir khibano haibada kogi wangkhai da kogi chungkham rani haidana kogi abok singni lekai dugi di hariba abok sina kogi wangkhai pi se kogi muka langsina kogi hauraga sarakanda kogi yamna phajaba tonganba top toppa masak amkha kogi aboksina leirong haktana khotana matamsida sadana puthok pirakpadagi lamdamdugi matamdugi kogi machin tongba pasa paiba singsina koi inarakpa amadi yamna pamnarakpadagi ngasagi mugana saba kogi wangkhai pi se kogi abok rani sina kogi saba pi kogi rani ne saba pi ni haina kogi miyam khangnarakpadagi rani pi hadana thon khibani asumna wangkhai pi si langjamna saba pi haiba makhan sima amadi mugana saba rani pi si ju wangkhai pi makhal amani masi atopa leramliba lamdam sigi oiba pi makhal singdagi karamna tongal lamliba no hai taragadi khogi wangkhai pi na sariba langje yamna kuppa khwaidi kuppa khogi lang akhogi akuppa sina yamna pana phajana khogi phisabi singsina khogi sinaibi singsina khogi pang yongda yamna leisi lethet haptana morang pizin phajana khoi haktana lerong turong khogi yamna phajana khutchangna thawai taana khogi saraga puthokpa phi makhalje khogi atopa phi dagi tongana masakse tongan hallaga khogi wangkhai phi haibse lerambani aduna atopa phi haibidi khogi langjam oitaraga su masrai phi na khogi saramba phi athaba kyam su le adudagi tongana phajari se ngasagi lerong haktana kogi yamna tongana koi phajaba phi makhal am oirami maram sina kogi atopa phi makhal singdagi wangkhai pi si tongana leremni bani jam nangai je koi wangkhai fi ga khogi tongan ba atopa fi sing siga khenabagi matangda jana yam marik chuma takpiri makha tabda lakchani se khoi hana wangkhai da khaktang saramba wangkhai da khaktang khoi confine torga leramba pot se tongan ba wangkhai dagi yum pan ki ba atopa mafam sing yum pan ki ba mi sing aduga tongan ba manipur gi mafam atai tai da leiba mayam sina sanarakpa hojik mayam am thenre masi khoi gi wangkhai dagi yum pan ki ba ningol sing su sabarina masida thoidona khenaba leitabra aduga atopa mafam sing da sarib siga hojik hojik wangkhai da puthoiba fi sing siga wangkhai fi sing sigi masak sing si khenaba leibra masak se adumak khogi wangkhai phi haragadi haje khogi lekai dugi ningon sing sina mayum pan khraba matamda lamdamduda chatlaga saba phi su adumak hajik leiri adumakpu wangkhai ningon makna saba phi siga atopa lamdagi wangkhai mana sarakpasiga khogi mandi mane kari da khenarak pano hai taragadi khogi hatpa khuhat lakhat amadi langsigi khogi masak oibom thokpase masida kitang khenarak pasina khoi wangkhai
ꯒꯤ ꯑꯦꯔꯤꯌꯥꯗ ꯁꯥꯕ ꯐꯤꯁꯤꯃꯛꯀ ꯑꯇꯣꯞꯄ ꯂꯝꯗꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯃꯥꯟꯅ ꯁꯥꯔꯛꯄ ꯐꯤꯁꯤꯒ ꯈꯔ ꯃꯈꯩꯗꯤ ꯈꯦꯠꯅꯕ ꯂꯩ ꯑꯗꯨꯕꯨ ꯋꯥꯡꯈꯩꯒꯤ ꯅꯤꯉꯣꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯎꯂꯧꯔꯣꯝꯗꯁꯨ ꯋꯥꯡꯈꯩ ꯐꯤꯁꯦ ꯌꯥꯝꯅ ꯁꯥꯟꯅꯔꯤ ꯑꯗ ꯑꯩꯈꯣꯏ ꯑꯕꯣꯛꯍꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯎꯂꯧꯔꯣꯝꯗ ꯁꯥꯔꯤꯁꯦ ꯀꯔꯝꯅ ꯁꯥꯔꯛꯄꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩꯒꯤ ꯅꯤꯉꯣꯜ ꯑꯃꯈꯛ ꯎꯂꯧꯔꯣꯝꯗ ꯃꯌꯨꯝ ꯄꯥꯟꯈꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯗꯨꯒꯤ ꯅꯤꯉꯣꯜꯁꯤꯅ ꯎꯂꯧꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯥꯕ ꯐꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯐꯖꯕꯗꯒꯤ ꯃꯇꯧ ꯇꯝꯅꯔꯛꯑꯒ ꯁꯥꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯎꯂꯧꯗꯁꯨ ꯋꯥꯡꯈꯩ ꯐꯤꯁꯦ ꯌꯥꯝꯅ ꯁꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯔꯥꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝꯗ ꯌꯥꯎꯔꯝꯕ ꯃꯁꯛ ꯃꯤꯑꯣꯏꯗꯤ ꯑꯩ ꯃꯁꯛꯃꯛꯇꯤ ꯈꯪꯖꯗꯦ ꯋꯥꯔꯤꯗ ꯇꯥꯕꯗꯅꯤ ꯑꯩꯈꯣꯏ ꯂꯝꯂꯥꯏꯔꯣꯝꯗꯁꯨ ꯍꯥꯏꯕ ꯂꯝꯂꯥꯏꯔꯣꯝꯒꯤ ꯏꯅꯦ ꯑꯃꯅ ꯑꯩꯈꯣꯏ ꯑꯕꯣꯛ ꯔꯥꯅꯤꯒ ꯑꯗꯨꯝ ꯂꯣꯏꯅꯕꯗꯒꯤ ꯋꯥꯡꯈꯩ ꯐꯤꯒꯤ ꯃꯆꯠꯁꯦ ꯈꯪꯕꯗꯒꯤ ꯂꯝꯂꯥꯏꯔꯣꯝꯗꯁꯨ ꯌꯥꯝꯅ ꯁꯥꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯝꯂꯥꯏꯔꯣꯝꯗꯒꯤꯁꯨ ꯋꯥꯡꯈꯩ ꯐꯤꯁꯦ ꯌꯥꯝ ꯄꯨꯊꯣꯛꯂꯛꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯔꯥꯅꯤ ꯍꯣꯏꯒ ꯑꯩꯈꯣꯏꯒꯤ ꯁꯝꯅꯔꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗꯁꯨ ꯐꯖꯅ ꯁꯥꯕꯒꯤ ꯅꯤꯌꯣꯝꯗ ꯈꯪꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯃꯛꯄꯨ ꯋꯥꯡꯈꯩꯗ ꯁꯥꯕꯒ ꯑꯇꯣꯞꯄ ꯂꯝꯗ ꯁꯥꯕꯒꯗꯤ ꯋꯥꯡꯈꯩ ꯐꯤꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯃꯁꯛ ꯑꯃꯗꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯈꯦꯠꯅꯕꯁꯤꯅ ꯋꯥꯡꯈꯩ ꯐꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯋꯥꯡꯈꯩꯗ ꯁꯥꯔꯛꯄ ꯐꯤꯗꯤ ꯇꯣꯉꯥꯟꯅ ꯑꯇꯣꯞꯄ ꯂꯝꯗꯝꯗꯒꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯃꯁꯛ ꯊꯣꯛꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯡꯈꯩ ꯐꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯤꯡ ꯇꯣꯉꯥꯟꯕ ꯋꯥꯡꯈꯩ ꯐꯤꯒꯤ ꯃꯈꯜꯁꯤꯡꯁꯦ ꯈꯟꯅꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯋꯥꯡꯈꯩ ꯐꯤ ꯃꯟꯇ꯭ꯔꯤꯅ ꯑꯩꯈꯣꯏ ꯕ꯭ꯔꯥꯟ ꯑꯣꯏꯅ ꯂꯥꯛꯏꯁꯦ ꯃꯁꯤ ꯂꯥꯛꯄꯒꯤ ꯋꯥꯔꯤꯁꯤ ꯃꯇꯦꯛ ꯑꯃꯇꯪꯒ ꯍꯥꯏꯕꯤꯌꯨ ꯋꯥꯡꯈꯩ ꯐꯤ ꯃꯟꯇ꯭ꯔꯤꯅ ꯑꯩꯅ ꯍꯦꯟꯂꯨꯝ ꯑꯣꯏꯅ ꯍꯪꯖꯔꯛꯄꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯩꯈꯣꯏ ꯑꯕꯣꯛ ꯉꯁꯥꯏꯒꯤ ꯆꯨꯡꯈꯥꯝ ꯔꯥꯅꯤꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯑꯕꯣꯛ ꯏꯕꯦꯟꯕꯣꯛ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯏꯕꯦꯟꯕꯣꯛꯁꯦ ꯃꯙꯨꯃꯇꯤ ꯀꯧꯋꯦ ꯃꯙꯨꯃꯇꯤꯁꯤꯅ ꯑꯩꯈꯣꯏ ꯑꯕꯣꯛ ꯆꯨꯡꯈꯥꯝ ꯔꯥꯅꯤꯁꯤꯒꯤ ꯃꯆꯦꯅꯦꯕ ꯃꯍꯥꯛꯁꯤꯅ ꯑꯕꯣꯛ ꯃꯙꯨꯃꯇꯤꯁꯤꯅ ꯂꯪꯖꯝꯗ ꯋꯥꯡꯈꯩ ꯐꯤꯁꯦ ꯐꯖꯅ ꯁꯥꯔꯝꯕ ꯑꯗꯒꯤ ꯑꯕꯣꯛ ꯆꯨꯡꯈꯥꯝ ꯔꯥꯅꯤꯁꯤꯅ ꯑꯌꯥꯝꯕꯅ ꯃꯥꯁꯦ ꯃꯨꯒꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯕꯣꯛ ꯔꯥꯅꯤꯁꯤꯅ ꯔꯥꯅꯤ ꯑꯩꯈꯣꯏ ꯃꯨꯒꯥꯅ ꯁꯥꯕꯗ ꯆꯠꯈ꯭ꯔꯒ ꯑꯕꯣꯛ ꯃꯙꯨꯃꯇꯤꯁꯤꯅ ꯂꯪꯖꯝꯅ ꯁꯥꯕꯁꯤꯒꯤ ꯄꯔꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯕꯣꯛꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯑꯕꯣꯛ ꯍꯣꯏꯅ ꯑꯃꯨꯛ ꯏꯕꯦꯟꯕꯣꯛꯇꯤ ꯃꯇꯧ ꯇꯝꯃꯒ ꯁꯥꯍꯧꯕꯅꯤ ꯏꯕꯦꯟꯕꯣꯛ ꯍꯣꯏꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯑꯕꯣꯛ ꯍꯣꯏ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯕꯣꯛ ꯍꯣꯏꯗꯒꯤ ꯑꯩꯈꯣꯏ ꯏꯅꯦꯁꯤꯡ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯐꯤꯁꯥꯀꯣꯟꯁꯦ ꯁꯤꯒꯤ ꯌꯥꯝ ꯁꯥꯡꯅ ꯊꯥꯏꯕ ꯐꯤꯁꯥꯕꯥꯟꯁꯦ ꯁꯤꯒꯤ ꯅꯥꯀꯟꯗ ꯑꯗꯨꯝ ꯐꯝꯃꯒ ꯑꯩꯈꯣꯏ ꯑꯕꯣꯛ ꯑꯣꯏꯅ ꯁꯥꯕ ꯐꯤꯁꯦ ꯑꯗꯨꯝ ꯎꯔꯒ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯅ ꯍꯦꯛ ꯁꯥꯔꯤꯈꯩ ꯑꯕꯣꯛꯅ ꯁꯨꯅꯥ ꯈꯟꯕꯗꯒꯤꯅ ꯂꯪ ꯐꯤ ꯁꯥꯕ ꯂꯣꯏꯔꯛ ꯐꯥꯎꯕꯗ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯁꯨꯝꯅ ꯈꯪꯉꯛꯄꯁꯤꯗ ꯏꯅꯦꯁꯤꯡꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯅꯦꯁꯤꯡꯅ ꯁꯥꯕ ꯐꯤꯁꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯤꯡꯕꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯒꯗꯕ ꯀꯩꯅꯥꯁꯤꯡꯁꯤꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤꯁꯦ ꯃꯃꯤ ꯈꯔ ꯁꯥꯝꯂꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯉꯛꯄ ꯐꯤ ꯑꯩꯈꯣꯏꯒꯤ ꯑꯔꯪꯕꯤ ꯃꯌꯥꯝꯁꯤꯅ ꯋꯥꯡꯈꯩ ꯐꯤꯒꯤ ꯐꯖꯕꯁꯦ ꯃꯇꯝ ꯈꯔ ꯃꯈꯣꯏꯅ ꯃꯄꯥꯟꯒꯤ ꯂꯥꯛꯄ ꯐꯤꯁꯤꯡꯁꯦ ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯆꯥꯎꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯕꯣꯛꯀꯤ ꯐꯤꯖꯥꯒꯣꯟ ꯅꯥꯀꯟꯗ ꯐꯝꯃꯒ ꯂꯩꯔꯝꯕ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯂꯝꯗꯝꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯐꯤ ꯑꯃ ꯑꯣꯏꯔꯝꯃꯤꯕ ꯐꯤꯁꯦ ꯃꯇꯝ ꯈꯔ ꯁꯤꯊꯔꯛꯄꯁꯦ ꯃꯁꯤꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯈꯤꯕ ꯃꯇꯥꯡꯁꯤꯗ ꯀꯔꯝꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯁꯤꯒꯦꯅ ꯋꯥꯈꯜꯁꯦ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯅꯦꯁꯤꯡꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤꯁꯦ ꯇꯧꯕꯤꯅꯕꯁꯨ ꯀꯌꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯗꯁꯨ ꯋꯥꯡꯈꯩ ꯐꯤ ꯐꯖꯕꯁꯦ ꯍꯥꯏꯕꯗꯤ ꯂꯩꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤ나 ꯁꯥꯕꯤꯅꯕ ꯃꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤꯁꯦ ꯀꯔꯝꯅ ꯑꯃꯨꯛ ꯃꯤꯌꯥꯝꯅ ꯈꯪꯍꯟꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯋꯥꯈꯜꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯍꯦꯟꯂꯨꯝ ꯑꯣꯏꯅ ꯍꯥꯡꯂꯒꯗꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯏꯆꯦ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯈꯠꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯗꯒꯤ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯏꯅꯦꯁꯤꯡꯁꯤꯗ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯤ ꯐꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯐꯖꯕꯁꯦ ꯑꯃꯨꯛ ꯁꯥꯔꯒ ꯌꯦꯡꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯏꯅꯦꯁꯤꯡꯁꯤꯗ ꯍꯥꯏꯖꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯐꯤꯁꯦ ꯁꯥꯍꯜꯂꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯋꯥꯡꯈꯩ ꯐꯤ ꯃꯟꯇ꯭ꯔꯤ ꯍꯥꯏꯕ ꯍꯦꯟꯂꯨꯝꯁꯦ ꯁꯤꯒꯤ ꯃꯤꯡꯁꯤ ꯃꯈꯥꯗ ꯑꯩꯅ ꯍꯦꯟꯂꯨꯝꯁꯦ ꯍꯥꯡꯖꯔꯦ ꯂꯩꯀꯥꯏ ꯏꯅꯦ ꯏꯆꯦ ꯃꯌꯥꯝꯁꯤꯅ ꯁꯥꯕꯤꯔꯛꯑꯒ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯅ ꯈꯣꯝꯖꯤꯟꯖꯔꯒ ꯑꯩꯅ ꯑꯩꯒꯤ ꯁ꯭ꯇꯣꯔꯁꯤꯗ ꯊꯝꯖꯕꯅꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤ ꯃꯟꯇ꯭ꯔꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯤꯡꯂꯤꯕꯁꯤ ꯑꯌꯥꯝꯕ ꯇꯁꯦꯡꯅ ꯀꯅꯥꯅ ꯃꯃꯤꯡꯁꯦ ꯄꯨꯈꯠꯂꯛꯄꯤꯕꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯀꯨꯝꯍꯩꯗ ꯃꯔꯨ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤꯁꯤꯡ ꯍꯥꯏꯕꯗꯤ ꯁꯝꯅ ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯏꯆꯦ ꯃꯟꯗꯥ ꯍꯣꯏ ꯑꯗꯒꯤ ꯏꯆꯦ ꯒꯥꯏꯇ꯭ꯔꯤ ꯍꯣꯏ ꯏꯆꯦ ꯗꯦꯕꯤꯇꯥ ꯍꯣꯏ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯅꯧꯅ
ꯍꯧꯖꯤꯛ ꯃꯃꯤꯡ ꯆꯠꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯖꯝꯕꯂꯥ ꯍꯣꯏ ꯑꯗꯒꯤ ꯕꯤꯖꯨ ꯍꯣꯏ ꯁꯣꯃꯥ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯐꯤꯁꯤꯡꯁꯦ ꯃꯈꯣꯏꯅ ꯏꯜꯂ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯕꯤꯔꯛꯄꯗꯒꯤ ꯐꯖꯕꯒꯤ ꯃꯇꯧ ꯇꯝꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅꯁꯨ ꯄꯥꯝꯅꯕꯅꯤꯅ ꯐꯖꯕꯤꯁꯤꯡꯁꯤꯅ ꯁꯦꯠ ꯆꯥꯕꯗꯒꯤ ꯐꯖꯕ ꯄꯣꯠꯁꯤꯕꯨ ꯃꯤꯌꯥꯝꯅꯁꯨ ꯃꯇꯧ ꯇꯝꯅꯤꯡꯕꯗꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯁꯦ ꯑꯁꯨꯝꯅ ꯃꯃꯤ ꯀꯨꯝꯍꯩꯗ ꯃꯃꯤ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯏꯆꯟꯁꯤꯡ ꯃꯈꯣꯏꯒꯤ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤ ꯍꯥꯏꯕ ꯄꯣꯠꯁꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯐꯝꯕꯥꯛ ꯑꯃ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯄꯗ ꯋꯥꯡꯈꯩ ꯐꯤ ꯔꯥꯅꯤ ꯐꯤ ꯍꯥꯏꯕꯁꯦ ꯏꯟꯗꯕ ꯌꯥꯗꯕ ꯐꯤ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯒ ꯉꯁꯤꯗꯤ ꯋꯥꯡꯈꯩ ꯐꯤ ꯍꯥꯏꯕꯁꯦ ꯋꯥꯡꯈꯩ ꯐꯤ ꯍꯦꯟꯂꯨꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤꯁꯦ ꯑꯃꯨꯛ ꯍꯤꯡꯍꯜꯂꯛꯑꯒ ꯍꯧꯖꯤꯛꯇꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯅ ꯍꯧꯖꯤꯛꯇꯤ ꯋꯥꯡꯈꯩ ꯐꯤꯁꯦ ꯌꯥꯝꯅ ꯐꯒꯠꯂꯦ ꯍꯥꯏꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯐꯖꯕ ꯄꯣꯏꯟ ꯑꯃꯈꯛꯅꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯄꯨꯈꯠꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯅꯥꯏꯔꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯗꯒꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯐꯖꯕꯁꯤꯒꯤ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖ ꯑꯃ ꯄꯨꯔꯛꯑꯦꯅ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯂꯨꯕ ꯃꯥꯔꯀꯦꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯐꯖꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯒ ꯂꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯀꯁꯇꯃꯔ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤꯒꯤ ꯐꯖꯕꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯐꯖꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯉꯒ ꯂꯩꯔꯕꯅꯤ ꯃꯌꯥꯝꯅ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯋꯥꯡꯈꯩ ꯐꯤ ꯃꯟꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯇꯣꯉꯥꯟꯕ ꯍꯦꯟꯅ ꯐꯖꯕ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤꯗꯗꯤ ꯀꯔꯝꯕ ꯆꯦꯂꯦꯟꯖꯁꯤꯡꯗꯤ ꯊꯦꯡꯅꯕꯤ ꯆꯦꯂꯦꯟꯖꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯨꯗꯦ ꯍꯥꯏꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯁꯤꯡꯅ ꯑꯌꯥꯝꯕ ꯃꯀꯣꯛ ꯊꯣꯡꯅ ꯄꯨꯊꯣꯛꯄꯤꯔꯝꯕ ꯐꯤ ꯃꯈꯜ ꯑꯃ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯃꯁꯛ ꯃꯇꯧꯁꯦ ꯑꯩꯈꯣই ꯑꯕꯣꯛꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯨ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯐꯨꯝꯃ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯋꯥꯔꯣꯜ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯉꯁꯤ ꯋꯥꯡꯈꯩ ꯐꯤꯁꯦ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯃꯌꯥꯝꯗꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯃꯐꯝꯗ ꯂꯝꯗꯝ ꯀꯌꯥꯗ ꯋꯥꯡꯈꯩ ꯐꯤ ꯐꯅ ꯄꯨꯊꯣꯛꯂꯛ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯈꯦꯠꯅꯕ ꯈꯔ ꯂꯩꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯪꯗꯤ ꯆꯞ ꯃꯥꯟꯅꯩ ꯂꯪ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯣꯏꯅ ꯑꯣꯜꯂꯛꯄꯒꯤ ꯂꯪ ꯂꯣꯜꯂꯛꯄ ꯃꯇꯝꯁꯦ ꯃꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯑꯕꯣꯛ ꯍꯣꯏꯅ ꯇꯥꯛꯑꯝꯕ ꯄꯣꯠꯁꯤꯒ ꯑꯇꯣꯞꯄꯅ ꯈꯪꯉꯤꯁꯤꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯩꯌꯦꯕ ꯃꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯑꯕꯣꯛ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯐꯤ ꯋꯥꯡꯈꯩ ꯐꯤ ꯀꯌꯥ ꯑꯃ ꯂꯝꯗꯝ ꯀꯌꯥꯗꯤ ꯄꯨꯊꯣꯔꯛ ꯇꯥꯔꯒꯁꯨ ꯋꯥꯡꯈꯩꯗ ꯁꯥꯕ ꯐꯤꯗꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯋꯥꯡꯈꯩ ꯐꯤꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯐꯤ ꯏꯟꯕ ꯃꯤꯅꯗꯤ ꯃꯁꯤ ꯋꯥꯡꯈꯩ ꯐꯤꯅꯤ ꯍꯥꯏꯕꯁꯦ ꯐꯤ ꯆꯥꯝꯃ ꯆꯅꯤ ꯊꯝꯃꯁꯨ ꯋꯥꯡꯈꯩ ꯐꯤꯗ ꯁꯥꯔꯛꯄ ꯐꯤꯁꯦ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯄ ꯑꯗꯨꯝ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯂꯪ ꯑꯃꯗꯤ ꯗꯤꯖꯥꯏꯟꯁꯦ ꯈꯦꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯋꯥꯡꯈꯩ ꯐꯤꯁꯦ ꯉꯁꯤꯐꯥꯎ ꯂꯦꯡꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯑꯕꯣꯛ ꯍꯣꯏꯅ ꯏꯕꯦꯟꯕꯣꯛ ꯍꯣꯏꯅ ꯇꯧꯔꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯖꯥ ꯍꯣꯏ ꯐꯥꯎꯕ ꯌꯧꯔꯛꯄ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯍꯣꯏ ꯏꯕꯦꯟꯕꯣꯛ ꯍꯣꯏꯅ ꯁꯥꯔꯝꯕ ꯃꯇꯝꯗꯨꯗ ꯐꯤ ꯁꯥꯔꯝꯕꯤ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯍꯩ ꯑꯁꯤ ꯇꯝꯕꯤꯔꯝꯕ ꯉꯝꯗꯗꯅ ꯇꯠꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯗꯤ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯒ ꯑꯍꯦꯟꯕ ꯑꯗꯨꯒ ꯄꯥꯛꯇꯛꯅꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯇꯧꯕ ꯌꯥꯏꯅ ꯈꯟꯕꯤ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤꯁꯦ ꯃꯃꯤ ꯁꯥꯝꯂꯨꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥꯕꯤꯁꯦ ꯈꯔ ꯍꯟꯊꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯋꯥꯡꯈꯩꯒꯤ ꯅꯤꯉꯣꯜꯁꯤꯡꯁꯤꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯃꯈꯛꯇꯤ ꯂꯩ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛꯁꯦ ꯇꯝꯅ ꯐꯤꯁꯨ ꯑꯗꯨꯃꯛ ꯁꯥꯏ ꯑꯍꯥꯡꯕ ꯃꯇꯝꯁꯦ ꯄꯨꯡꯈꯥꯏ ꯑꯃꯇ ꯑꯣꯏꯔꯁꯨ ꯃꯤꯅꯤꯠ ꯃꯉꯥꯗ ꯑꯣꯏꯔꯁꯨ ꯂꯥꯏꯔꯤꯛ ꯇꯧꯔꯨꯔꯒꯁꯨ ꯍꯪꯉꯛꯄ ꯆꯩꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯁꯥꯎꯅꯕ ꯍꯣꯠꯅꯩꯌꯦꯕ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯨꯔꯕ ꯐꯤꯁꯥꯕꯤꯁꯤꯡꯁꯦ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯔꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯔꯤꯕꯅꯤ나 ꯍꯥꯏꯔꯤꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯤꯡꯁꯦ ꯌꯥꯝꯗꯤ ꯁꯦꯠꯅꯤꯡꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯒ ꯗꯤꯖꯥꯏꯅꯔꯁꯤꯡꯁꯤꯅ ꯄꯨꯊꯣꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯤꯡꯁꯦ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯇꯥꯡꯉꯦ ꯍꯥꯏꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯄ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯊꯦꯡꯅꯔꯤ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯇꯥꯡꯉꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯇꯥꯡꯗꯕ ꯌꯥꯗꯕꯒꯤꯔ ꯑꯗꯨꯒ ꯃꯁꯤ ꯄꯨꯊꯣꯛꯄꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯅ ꯑꯣꯏꯒꯗꯣꯏꯔꯥ ꯑꯗꯨꯒ ꯀꯔꯤ ꯑꯇꯣꯞꯄ ꯃꯔꯝꯁꯤꯡ ꯀꯔꯤ ꯂꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯅꯤ ꯀꯜꯆꯔ ꯃꯈꯜꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯁꯤ ꯁꯦꯝ ꯁꯥꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯉꯦ ꯇꯁꯦꯡꯅ
ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯝꯗꯝꯁꯤꯗ ꯐꯪꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝꯒꯤ ꯑꯣꯏꯕ ꯃꯃꯜꯁꯦ ꯌꯥꯝꯅ ꯅꯦꯝꯂꯕꯅꯤ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯐꯤ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯪꯆꯥꯛ ꯆꯥꯛꯄꯗꯒꯤꯅ ꯐꯤ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄ ꯐꯥꯎꯕꯗ ꯃꯇꯝꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯪꯉꯤ ꯐꯤ ꯐꯖꯕ ꯑꯃ ꯄꯨꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯪꯆꯥꯛ ꯆꯥꯛꯄ ꯂꯪ ꯍꯧꯕ ꯏꯌꯣꯡꯗ ꯄꯥꯡꯈꯠꯄ ꯃꯁꯤꯒꯤ ꯃꯇꯝꯗ ꯀꯥꯏꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯤ ꯑꯃ ꯂꯪ ꯀꯣꯠꯂ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤ ꯂꯥꯏꯖꯤ ꯊꯨꯡꯉꯕ ꯃꯇꯨꯡꯗꯒꯤ ꯐꯤ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯔꯛꯄꯗ ꯐꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯊꯥ ꯑꯃꯗꯒꯤꯅ ꯊꯥ ꯑꯅꯤ ꯐꯥꯎꯕ ꯆꯪꯕ ꯌꯥꯎꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯦꯕꯔ ꯆꯥꯔꯖꯇ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯃꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯚꯦꯂꯨꯗ ꯌꯦꯡꯉꯛꯄꯗ ꯉꯁꯥꯏꯒꯤ ꯆꯪꯉꯤꯕ ꯂꯦꯕꯔꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝꯅ ꯅꯦꯝꯃꯕꯅꯤ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯝꯗꯝꯁꯦ ꯄꯨꯊꯣꯛꯏꯕ ꯐꯤꯁꯤꯒꯤ ꯃꯃꯜꯁꯦ ꯃꯄꯥꯟꯒꯤ ꯌꯦꯡꯅꯧꯔꯒꯗꯤ ꯑꯗꯨꯃꯛꯄꯨ ꯂꯝꯗꯝꯁꯤꯗꯤ ꯂꯥꯏꯔꯕ ꯂꯝꯗꯝꯅꯤꯅ ꯑꯗꯨꯍꯛꯅ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕꯁꯤ ꯏꯟꯕ ꯉꯝꯗꯕꯅꯤꯅ ꯃꯌꯥꯝꯅ ꯇꯥꯡꯉꯤ ꯍꯥꯏꯅ ꯂꯧꯅꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯇꯧꯕꯇꯕꯨ ꯐꯤ ꯑꯇꯥꯡꯗꯕ ꯃꯃꯜ ꯑꯔꯥꯏꯕ ꯄꯣꯠꯁꯨ ꯑꯗꯨꯃꯛ ꯂꯩ ꯑꯇꯥꯡꯕꯗꯨꯁꯨ ꯑꯇꯥꯡꯕꯅꯤ ꯑꯇꯥꯡꯕꯁꯨ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯍꯩꯕꯤꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯀꯔꯤꯅ ꯈꯪꯒꯗꯒꯦ ꯍꯥꯏꯗꯤ ꯐꯤ ꯑꯇꯥꯡꯕꯁꯤ ꯄꯨꯊꯣꯛꯇ꯭ꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯈꯨꯠꯍꯩꯕꯤꯒꯤ ꯈꯨꯠꯁꯦ ꯈꯪꯕ ꯉꯝꯂꯣꯏꯕ ꯑꯗꯨꯃꯛꯄꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯕꯁꯦ ꯁꯥꯎꯕꯤꯐꯝꯁꯨ ꯊꯣꯛꯏ ꯁꯥꯎꯕꯤꯕꯁꯨ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯩꯖꯗꯕꯁꯤꯡꯗꯨꯅ ꯂꯩꯖꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯑꯗꯨꯃꯛ ꯁꯦꯠꯄꯤꯌꯨ ꯍꯥꯏꯕꯗꯤ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯑꯍꯣꯡꯕꯁꯨ ꯂꯩꯔꯤꯕ ꯑꯗꯨꯝ ꯑꯗꯣ ꯑꯇꯥꯡꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯇꯥꯡꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯊꯣꯛꯏ ꯀꯩꯒꯤꯅꯣꯗ ꯑꯇꯥꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯍꯩꯕꯤꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯍꯩꯕꯒꯤ ꯄꯣꯠꯁꯦ ꯃꯗꯨ ꯎꯠꯂꯒ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯀꯌꯥꯅ ꯑꯗꯨꯝ ꯏꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯈꯦꯠꯅꯕꯁꯦ ꯈꯨꯠꯍꯩꯕꯤꯁꯤꯡꯁꯤꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯒꯤ ꯉꯝꯕꯒꯦ ꯍꯥꯏꯕꯁꯦ ꯀꯦꯄꯥꯁꯤꯇꯤꯁꯤ ꯎꯠꯀꯦ ꯀꯦꯄꯥꯁꯤꯇꯤꯁꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯃꯁꯤ ꯂꯩꯅ ꯀꯔꯤꯒꯤꯗꯒꯤ ꯃꯃꯜ ꯇꯥꯡꯉꯛꯏꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯆꯪꯉꯛꯄ ꯃꯇꯝꯁꯦ ꯊꯥ ꯑꯅꯤ ꯆꯪꯉꯛꯄ ꯄꯣꯠꯇꯨꯗ ꯀꯩꯗꯧꯅꯨꯡꯗ ꯂꯨꯄꯥ 1,000 ꯄꯤꯕꯗꯤ ꯌꯥꯔꯣꯏꯕ ꯍꯥꯏꯕꯗꯤ ꯂꯦꯕꯔ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯍꯣꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯊꯥ ꯑꯅꯤ ꯆꯪꯉꯛꯄ ꯄꯣꯠꯇꯨꯗꯤ ꯌꯥꯝꯗ꯭ꯔꯕꯗ 35,000ꯗꯒꯤꯅ 10-30 ꯐꯥꯎꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏꯕ ꯍꯥꯏꯕꯗꯤ ꯃꯤꯗꯨꯒꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨ ꯄꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯅꯨꯃꯤꯠ 4-5ꯅꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯕ ꯐꯤꯁꯨ ꯂꯩꯔꯤ ꯈꯔ ꯃꯃꯜ ꯑꯔꯥꯏꯕꯗ ꯑꯗꯨꯅ ꯃꯗꯨ ꯊꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯂꯥꯏꯊꯣꯛꯂꯛꯄꯗ ꯑꯗꯨꯒ ꯑꯇꯥꯡꯕꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯆꯪꯅ ꯁꯥꯕ ꯄꯣꯠꯇꯤ ꯃꯥꯒꯤ ꯂꯦꯕꯔꯗ ꯍꯣꯜꯂꯛꯄ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯃꯜꯁꯤ ꯇꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯇꯥꯡꯁꯤꯗ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯐꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯐꯤꯁꯤꯡꯁꯤꯅ ꯇꯥꯡꯂꯤꯕꯒꯤ ꯃꯔꯝꯗꯨꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯤꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯍꯩꯕꯤꯁꯤꯡꯁꯤꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯤ ꯎꯠꯊꯣꯛꯀꯦ ꯃꯥꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯥꯏꯕꯤꯌꯨ ꯃꯦꯟꯁꯤꯟꯖꯍꯧꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯑꯍꯣꯡꯕ ꯐꯤꯁꯦ ꯂꯩꯔꯒꯁꯨ ꯃꯔꯛꯁꯤꯗ ꯇꯥꯡꯐꯝ ꯊꯣꯛꯇꯕꯗ ꯇꯥꯡꯕꯁꯨ ꯌꯥꯎꯔꯤꯕ ꯃꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯥꯡꯈ꯭ꯔꯦ ꯍꯥꯡꯉꯤꯕ ꯗꯨꯀꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯪ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯗꯅ ꯐꯤꯒꯤ ꯗꯨꯀꯥꯟ ꯐꯝꯃꯛꯄ ꯃꯁꯤꯅ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯒꯤ ꯐꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯏꯁꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯨꯄꯥ 4-5 ꯄꯤꯒꯗꯕ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯦ ꯊꯟꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯍꯥꯄꯛꯄꯗꯗꯤ ꯂꯨꯄꯥ 5,000 ꯈꯛ ꯄꯤꯒꯗꯕꯁꯦ ꯃꯈꯣꯏꯅ ꯗꯨꯀꯥꯟꯗ ꯊꯟꯅꯕ 8-9 ꯄꯤꯁꯜꯂꯛꯄ ꯃꯁꯤꯅ ꯄꯣꯠꯇꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯁꯛ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯝꯃꯛꯑꯕꯅꯤꯅ ꯍꯣꯡꯒꯗꯕ ꯄꯣꯠꯁꯦ ꯇꯥꯡꯈꯠꯂꯛꯄꯅꯦꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯍꯣꯡꯅ ꯂꯩꯖꯒꯗꯕ ꯃꯃꯜꯁꯦ ꯇꯥꯡꯈꯠꯂꯛꯄꯅꯤꯅ ꯍꯧꯖꯤꯛꯁꯦ ꯄꯣꯠ ꯍꯣꯡꯒꯗꯕꯁꯤꯁꯨ ꯇꯥꯡꯉꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛ ꯆꯥꯎꯕ ꯃꯔꯝ ꯌꯥꯝ ꯑꯃ ꯑꯆꯧꯕ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯑꯩꯅ ꯎꯖꯔꯤ ꯃꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯐꯤꯒꯤ ꯗꯨꯀꯥꯟ ꯐꯝꯕꯤꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯐꯤꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯈꯪꯉꯕ ꯃꯇꯨꯡꯗ ꯊꯣꯛꯄꯤꯔꯛꯂꯒꯗꯤ ꯍꯧꯖꯤꯛ ꯐꯤ ꯃꯔꯝ ꯆꯥꯗꯅ ꯇꯥꯡꯉꯛꯏꯕꯁꯦ ꯇꯥꯡꯉꯛꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯐꯤ ꯇꯥꯡꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯥꯡꯉꯤꯅꯣ ꯑꯗꯨꯒ ꯇꯥꯡꯗꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯖꯒꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯃꯔꯛ ꯊꯠꯅ ꯑꯩ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯃꯌꯥꯝꯗꯒꯤ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤ ꯃꯟꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤ ꯈꯛꯇꯪ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯍꯟꯕꯤꯔꯤ ꯀꯔꯝꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯪꯕꯤꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯐꯤꯁꯦ ꯋꯥꯡꯈꯩ ꯐꯤ ꯈꯛꯇ ꯊꯝꯃꯝꯕꯗꯒꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯍꯥꯏꯕꯗꯤ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯝꯃꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯝꯗꯝꯁꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌా ꯑꯃ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛ ꯑꯗꯒꯤ ꯐꯤꯒꯦ ꯐꯅꯦꯛ ꯑꯗꯒꯤ ꯏꯆꯝ ꯆꯝꯅ ꯄꯥꯒꯣꯡ ꯐꯅꯦꯛ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕ ꯐꯅꯦꯛ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯈꯦꯠ ꯑꯁꯨꯡꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯃꯨꯒꯥ ꯐꯅꯦꯛ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯏꯟꯅꯐꯤ
ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯉꯁꯤꯗꯤ ꯑꯁꯨꯝ ꯍꯥꯞꯀꯠꯂꯛꯄꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯐꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤ ꯃꯟꯇ꯭ꯔꯤ ꯍꯦꯟꯂꯨꯝꯒꯤ ꯁ꯭ꯇꯣꯔꯗ ꯂꯣꯏꯅꯃꯛ ꯁꯨꯅ ꯐꯪꯖꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯎꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯐꯤ ꯃꯟꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯅꯨꯄꯥ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯈꯛꯇꯪ ꯑꯣꯏꯕ ꯑꯦꯛꯁꯀ꯭ꯂꯨꯁꯤቭ ꯑꯣꯏꯕ ꯁꯣꯔꯨꯝ ꯑꯃ ꯑꯩꯈꯣꯏꯅ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯈꯤꯕꯒꯤ ꯄꯥꯎ ꯑꯃꯈꯛ ꯇꯥꯖꯈꯤ ꯃꯁꯤꯗꯅ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯈꯜꯒꯤ ꯐꯤꯖꯣꯜꯁꯤꯡ ꯀꯔꯝꯕ ꯂꯩꯇꯦꯡꯁꯤꯡ ꯐꯪꯍꯟꯕꯤꯔꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯤꯗꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯃꯐꯝ ꯍꯦꯛ ꯆꯠꯄꯗ ꯏꯃꯥ ꯀꯩꯊꯦꯜꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯃꯛ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯔꯤꯀꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯨꯄꯥ ꯈꯛꯀꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯍꯦꯛ ꯊꯤꯕꯗ ꯐꯪꯗꯕ ꯃꯔꯝꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯂꯩꯐꯝꯁꯦ ꯀꯣꯏꯊꯤ ꯊꯤꯅꯔꯛꯄꯗ ꯂꯩꯇꯕ ꯑꯗꯣ ꯑꯩꯒꯤꯗꯁꯨ ꯃꯇꯝ ꯍꯥꯞꯄꯝꯗꯦ ꯑꯗꯨꯃꯛꯄꯨ ꯍꯪꯕꯁꯦ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯂꯒꯗꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯐꯖꯕ ꯅꯨꯄꯥꯁꯤꯡꯒꯤ ꯑꯣꯏꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯦ ꯃꯤꯌꯥꯝꯗ ꯄꯨꯊꯣꯛꯂꯛꯂꯒꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯐꯪꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯩꯅ ꯅꯨꯄꯥ ꯈꯛꯀꯤ ꯑꯣꯏꯕ ꯋꯥꯡꯈꯩ ꯐꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯦꯟꯁ ꯀꯂꯦꯛꯁꯟꯁꯦ ꯑꯩꯅ ꯍꯥꯞꯆꯤꯟꯖꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯄꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯨꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯀꯁꯇꯝ ꯃꯦꯗ ꯑꯣꯏꯅ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯃꯌꯥꯝꯗ ꯐꯪꯍꯟꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠꯀꯨꯝꯕ ꯄꯨꯝꯌꯥꯠꯀꯨꯝꯕꯁꯤꯗꯤ ꯃꯥꯒꯤ ꯁꯥꯏꯖ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯗꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏ ꯗꯤꯖꯥꯏꯟꯗꯨ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡꯗ ꯀꯁꯇꯝ ꯃꯦꯗ ꯑꯣꯏꯅ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯒ ꯁꯥꯔꯒ ꯊꯝꯕꯤꯕ ꯐꯤꯅꯤꯁ ꯄ꯭ꯔꯗꯛꯇꯨ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯣꯏꯅ ꯐꯪꯍꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀꯁꯇꯝ ꯃꯦꯗꯁꯨ ꯇꯧꯖꯩ ꯑꯗꯨꯒ ꯍꯥꯟꯅ ꯁꯦꯝ ꯁꯥꯔꯒꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯊꯨ ꯑꯀꯥꯏꯒꯤ ꯅꯪꯅꯅꯕ ꯑꯗꯨꯃꯛ ꯁꯦꯝꯃꯒ ꯊꯝꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯒꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜꯁꯤꯡꯁꯤꯗꯤ ꯂꯩꯕꯗ ꯄꯥꯛ ꯍꯦꯛ ꯐꯪꯗꯕ ꯑꯗꯨꯒ ꯀꯥ ꯍꯦꯟꯅꯁꯨ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯑꯣꯡ ꯁꯨꯃꯥꯏꯅ ꯀꯥ ꯍꯦꯟꯅ ꯀꯦꯕꯒꯤ ꯑꯣꯔ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯤ ꯄꯣꯠꯁꯦ ꯂꯩꯔꯝꯗꯕ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯁꯤꯒ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄꯁꯤꯡꯗ ꯁꯦꯠꯅꯔꯛꯏꯕ ꯐꯤꯖꯣꯜꯁꯤꯡꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤꯒ ꯃꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯀꯔꯝꯍꯥꯏꯅ ꯑꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯄꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯨ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯗꯨꯃꯛ ꯁꯦꯠꯄ ꯍꯧꯅꯔꯛꯂꯤ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯍꯦꯟꯂꯨꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯤꯡꯁꯨ ꯑꯗꯨꯃꯛ ꯊꯝꯃꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯝꯅꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯤ ꯏꯆꯝ ꯆꯝꯕ ꯉꯥꯛꯇꯅꯤ ꯏꯆꯝ ꯆꯝꯕꯁꯤꯡꯁꯤꯗ ꯈꯤꯇꯪ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯆꯥꯟꯅꯅꯕ ꯗꯤꯖꯥꯏꯟ ꯑꯅꯧꯕ ꯍꯥꯞꯆꯤꯟꯕ ꯀꯌꯥ ꯑꯃꯁꯨ ꯐꯪꯍꯟꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯝꯅꯕꯁꯦ ꯐꯖꯕ ꯄꯣꯠ ꯗꯤꯖꯥꯏꯟ ꯌꯥꯎꯕꯁꯦ ꯃꯁꯤꯅꯁꯨ ꯈꯔ ꯍꯦꯟꯅ ꯄꯥꯝꯅꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯉꯤꯕꯁꯤꯡꯁꯦ ꯃꯁꯤꯗꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯝꯌꯥꯠꯀꯨꯝꯕ ꯈꯛꯇꯪ ꯑꯣꯏꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯄꯣꯠꯂꯝꯁꯤꯡꯅꯣ ꯐꯪꯉꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯊꯝꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯩꯖꯣꯝ ꯑꯗꯒꯤ ꯂꯦꯡꯌꯥꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯝꯌꯥꯠ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯒꯤ ꯁ꯭ꯇꯣꯔꯗ ꯐꯪꯍꯟꯖꯔꯤꯁꯦ ꯐꯨꯔꯤꯠꯇ ꯑꯣꯏꯔꯒꯁꯨ ꯃꯨꯀꯥꯒꯤ ꯑꯣꯏꯔꯒꯁꯨ ꯄꯨꯡꯌꯥꯠꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯄꯨꯡꯌꯥꯠꯁꯤꯗꯅꯦ ꯈꯤꯇꯪ ꯆꯣꯟꯊꯔꯒ ꯍꯥꯏꯕꯃꯛꯇꯤ ꯄꯨꯡꯌꯥꯠꯃꯛꯁꯨ ꯅꯠꯇꯕ ꯑꯗꯒꯤ ꯃꯄꯥꯟꯒꯤ ꯀꯨꯔꯇꯥꯃꯛꯁꯨ ꯅꯠꯇꯕ ꯀꯨꯔꯇꯥꯒ ꯄꯨꯡꯌꯥꯠꯀꯒꯤ ꯃꯔꯛꯇ ꯊꯝꯃꯦꯕ ꯑꯩꯈꯣই ꯆꯣꯟꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏ ꯀꯨꯔꯇꯥꯒꯤ ꯑꯆꯣꯟꯕꯒꯤ ꯂꯦꯡꯇ ꯄꯥꯝꯕꯤꯔꯒꯁꯨ ꯀꯁꯇꯝ ꯃꯦꯗ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯦꯝꯖꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯊꯝꯕꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯡꯌꯥꯠꯁꯦ ꯁꯤꯒꯤ ꯁꯥꯏꯖꯇꯁꯨ ꯑꯗꯨꯝ ꯊꯝꯖꯩ ꯈꯤꯇꯪ ꯆꯣꯟꯊꯔꯒ ꯀꯨꯔꯇꯥꯃꯛꯁꯨ ꯅꯠꯇꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯐꯩꯖꯣꯝꯒ ꯁꯦꯠ ꯌꯥꯕꯁꯦ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯁꯦ ꯐꯅꯃꯛ ꯆꯥꯎꯈꯠꯂꯒꯁꯨ ꯐꯩꯖꯣꯝ ꯉꯥꯛꯇ ꯑꯗꯨꯝ ꯐꯩꯖꯣꯝꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯦꯠꯅꯔꯛꯑꯦ ꯍꯥꯟꯅ ꯂꯩꯔꯝꯕꯁꯦ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯨꯔꯇꯥꯅ ꯁꯤꯜꯂꯨꯔꯒꯁꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯦ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯑꯩꯈꯣꯏ ꯄꯥꯝꯅꯅ ꯁꯦꯠꯄꯁꯦ ꯍꯧꯅꯔꯛꯂꯤꯕ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯩꯖꯣꯝꯒ ꯄꯨꯡꯌꯥꯠꯀꯁꯦ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯧꯕ ꯇ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯀꯟꯅ ꯆꯠꯈꯠꯅꯔꯛꯏꯅꯦ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯅꯧꯕ ꯇ꯭ꯔꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒꯒꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤꯒꯤꯗ ꯂꯩꯕꯤꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯥꯔꯀꯦꯠ ꯁꯤꯅꯥꯔꯤꯑꯣꯁꯤꯗ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯗꯤꯃꯥꯟꯁꯦ ꯀꯔꯝꯕꯅ ꯍꯦꯜꯂꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯅꯨꯄꯥꯒꯤ ꯗꯤꯃꯥꯟꯁꯤꯡ ꯌꯥꯝ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯑꯦꯛꯁꯀ꯭ꯂꯨꯁꯤቭ ꯑꯣꯏꯕ ꯁꯣꯔꯨꯝꯁꯦ ꯍꯥꯡꯕꯅꯦꯅ ꯇꯥꯛꯄꯤꯈꯤ ꯑꯗꯨꯕꯨ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯅꯨꯄꯤꯅꯗꯤ ꯈꯔ ꯀꯦꯕ ꯍꯦꯟꯕꯅꯤꯅ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯅꯨꯄꯥꯁꯨ ꯀꯟꯅ ꯀꯦꯈꯠꯂꯛꯏꯕꯅꯤना ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯍꯦꯟꯕ꯭ꯔꯥ ꯅꯨꯄꯤꯅ ꯍꯦꯟꯕ꯭ꯔꯥ ꯗꯤꯃꯥꯟꯁꯦ ꯀꯔꯝꯕꯅ ꯍꯦꯜꯂꯦ ꯅꯣꯏꯒꯤ ꯇꯁꯦꯡꯅ ꯗꯤꯃꯥꯟꯁꯦ ꯃꯥꯔꯀꯦꯠꯀꯤ ꯑꯣꯏꯅ ꯌꯦꯡꯉꯒꯗꯤ ꯅꯨꯄꯤꯅꯗꯤ ꯑꯗꯨꯃꯛ ꯍꯦꯜꯂꯦ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡ ꯀꯤꯍꯣꯡꯕꯗ ꯐꯤꯖꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯜ ꯁꯦꯠꯄꯁꯦ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯅꯨꯄꯤꯒꯤꯗꯗꯤ ꯂꯩ ꯂꯦꯡꯕ ꯑꯗꯒꯤ
luhongbagi nungdangda fi hongdoknaba adigi luhong nonganba chakauba adigi makhan kya ama khoi nupi je tongana khoi physics liting jam ina khulami hai tare maram sina khoi gi physics set na bagi mafam je nupina mafam hen manina ga nupa gi na mafam je khara leitabri nate adumapu amana dum samjan gi ba ya oiba maram sina nupina demand je nupina di dum hele ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯂꯨꯍꯣꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯨꯋꯦꯜ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥꯁꯤꯅ ꯅꯨꯄꯤꯁꯤꯅ ꯁꯦꯠꯀꯗꯧꯔꯤꯕ ꯄꯣꯠꯂꯣꯏꯁꯤꯅꯤ ꯄꯣꯠꯂꯣꯏꯁꯤ ꯍꯧꯖꯤꯛ ꯑꯅꯧ ꯑꯅꯧꯕ ꯗꯤꯖꯥꯏꯅꯔ ꯃꯌꯥꯝ ꯂꯥꯛꯄꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯛ ꯃꯥꯒꯤ ꯂꯩꯖꯔꯝꯃꯤꯕ ꯈꯣꯏꯒꯤ ꯃꯁꯛ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯊꯣꯛꯏꯕ ꯂꯩꯖꯒꯗꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯁꯤꯡꯁꯦ ꯃꯥꯡꯁꯜꯂꯛꯄꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯔꯤ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯇꯁꯦꯡꯅ ꯄꯣꯠꯂꯣꯏꯁꯦ ꯌꯥꯝ ꯀꯨꯞꯅ ꯗꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯃꯗ ꯑꯩ ꯃꯥꯁꯇꯔꯗ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩ ꯄꯣꯠꯂꯣꯏꯗ ꯇꯧꯖꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯗ ꯑꯩꯅ ꯃꯄꯨꯡ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯣꯠꯂꯣꯏꯁꯤ ꯌꯥꯎꯖꯔꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ MUꯗ ꯑꯩꯅ ꯗꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯝꯃꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝꯒꯤ ꯑꯣꯖꯥ ꯁꯔꯠ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛꯀꯤ ꯑꯣꯖꯥ ꯀꯨꯟꯖꯔꯥꯖ ꯑꯣꯖꯥ ꯑꯅꯤꯁꯤꯗ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯅꯤꯁꯤꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯁꯦ ꯂꯦꯡꯕ ꯌꯥꯗꯕ ꯃꯁꯛ ꯃꯑꯣꯡ ꯈꯔ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯃꯁꯛ ꯃꯑꯣꯡꯁꯦ ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯅ ꯑꯣꯖꯥꯒ ꯅꯛꯅꯕ ꯋꯥꯠꯄꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯏꯕ ꯀꯩꯅꯥꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯃꯤꯠꯇ ꯎꯕ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯛꯂꯒ ꯁꯥꯔꯛꯄꯒꯤꯔ ꯍꯥꯏꯕꯒꯤꯗꯤ ꯈꯤꯇꯪ ꯈꯪꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯊꯥꯏꯅꯒꯤ ꯄꯣꯠꯇꯦ ꯈꯔꯗꯤ ꯅꯥꯊꯩꯕꯗꯤ ꯈꯔ ꯎꯏ ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯣꯏ ꯁꯤꯄꯤ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯂꯒꯗꯤ ꯑꯣꯖꯥꯁꯤꯡꯁꯤꯒ ꯈꯤꯇꯪ ꯅꯛꯅꯕꯤꯔꯒ ꯑꯣꯏꯐꯝ ꯊꯣꯛꯄ ꯃꯁꯛꯁꯦ ꯈꯪꯕꯤꯔꯒ ꯄꯨꯊꯣꯛꯂꯛꯂꯒꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯅ ꯂꯩꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯃꯤꯌꯥꯝꯁꯤꯅ ꯅꯠꯇꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯌꯥꯝ ꯆꯥꯎꯕ ꯗꯤꯃꯥꯟ ꯑꯃ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯀꯔꯝꯕ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯃꯄꯥꯟꯗ ꯍꯦꯟꯅ ꯗꯤꯃꯥꯟ ꯂꯩꯌꯦꯅ ꯈꯟꯕꯤ ꯗꯤꯃꯥꯟꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯦꯟꯂꯨꯝꯁꯦ ꯃꯄꯥꯟꯗ ꯄꯥꯝꯅꯩ ꯄꯥꯝꯅꯔꯒꯁꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯐꯤꯁꯤꯡꯁꯤꯗꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤꯁꯤꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯦꯡꯒꯜ ꯑꯃꯗ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯄꯥꯟꯒ ꯌꯥꯝꯅ ꯁꯝꯅꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯈꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯣꯡꯗ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛ ꯈꯔ ꯄꯨꯊꯣꯛꯑꯒ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯄꯣꯠ ꯊꯥꯔꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯐꯤ ꯋꯥꯡꯈꯩ ꯐꯤꯁꯤꯃꯛꯇꯤ ꯃꯄꯥꯟꯗ ꯄꯥꯝꯅ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯄꯣꯏꯟ ꯅꯦꯝꯃꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤ ꯔꯥꯅꯤ ꯐꯤꯁꯤꯡꯁꯤ ꯃꯄꯥꯟꯗ ꯍꯦꯟꯅ ꯄꯥꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄꯒꯤ ꯇꯉꯥꯏꯐꯗꯕꯗꯨꯗꯤ ꯂꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯇꯉꯥꯏꯐꯗꯕ ꯄꯣꯔꯛꯅꯤꯡꯉꯥꯏ ꯂꯝꯕꯤ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛ ꯈꯔ ꯂꯩꯔꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯄꯥꯝꯅꯒꯗꯕ ꯃꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯩꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯝꯃꯕꯅꯦ ꯑꯗ ꯀꯣꯔꯣꯅꯥ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯍꯤꯡꯒꯠꯄ ꯉꯝꯗꯦ ꯑꯗꯨꯃꯛ ꯐꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯉꯁꯥꯏꯒꯤ COVID-19 ꯄꯦꯟꯗꯦꯃꯤꯛꯁꯦ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯀꯁꯇꯃꯔ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯤꯔꯤꯕ ꯀꯁꯇꯃꯔ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤ ꯃꯟꯇ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯝꯒꯅꯤ ꯃꯁꯤꯅ ꯀꯔꯤ ꯑꯍꯦꯟꯕ ꯁꯥꯐꯨꯁꯤꯡꯗꯤ ꯄꯤꯕꯤ ꯑꯀꯟꯕ ꯁꯥꯐꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥꯕꯤ ꯃꯌꯥꯝꯅ ꯁꯥꯔꯛꯄ ꯐꯤꯁꯦ ꯂꯨꯍꯣꯡꯕ ꯑꯃꯃꯝꯗ ꯌꯥꯝꯂꯞ ꯌꯣꯟꯒꯗꯕꯁꯦ ꯇꯉꯥꯏ ꯐꯗꯅ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯀꯩꯅꯥ ꯈꯛꯀꯤ ꯂꯩꯅꯔꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗ ꯂꯩꯅꯔꯛꯀꯗꯕ ꯐꯤꯕꯝ ꯃꯌꯥꯝꯁꯦ ꯌꯣꯜꯂꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯗ ꯐꯤꯁꯥꯕꯤꯒꯤ ꯐꯤꯁꯥꯃꯟ ꯄꯤꯕ ꯉꯝꯗꯕ ꯃꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯁꯥꯐꯨ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯄꯨꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟ ꯇꯧꯔꯤꯕ ꯍꯥꯎꯁ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯣꯠꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯁꯦꯜꯐ ꯂꯥꯏꯐ ꯃꯥꯒꯤ ꯑꯁꯤꯐꯥꯎꯕ ꯆꯠꯅꯕ ꯌꯥꯏ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯣꯡꯕ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧꯁꯤ ꯇꯣꯏꯅ ꯍꯣꯡꯉꯛꯄ ꯆꯠꯅꯗꯕ ꯍꯥꯏꯕ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯁꯥꯖꯜꯂꯨꯔꯤꯕ ꯐꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟꯁꯤꯗ ꯆꯠꯍꯧꯗ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯆꯠꯅꯔꯛꯇꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯍꯥꯏꯖꯩꯕ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯕꯤꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯑꯃꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯗꯤ ꯍꯤꯡꯅꯅꯕ ꯈꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯁꯥꯖꯜꯂꯨꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯃꯌꯥꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯥꯅꯤ ꯁꯤꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯗꯤꯖꯥꯏꯅꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯐꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕꯤꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯋꯥꯐꯝꯁꯤꯡꯗꯤ ꯊꯝꯕꯤꯅꯤꯡꯉꯤ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯥꯏꯅꯔꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯍꯦꯟꯂꯨꯝꯗ ꯂꯣꯏꯅꯃꯛ ꯕꯦꯁ ꯇꯧꯕꯅꯤꯅ ꯍꯦꯟꯂꯨꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯜꯆꯔ ꯃꯁꯛ ꯑꯃꯈꯛꯅꯤ ꯗꯤꯖꯥꯏꯅꯔ ꯑꯃ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯀꯜꯆꯔꯁꯦ ꯈꯤꯇꯪ ꯃꯁꯛ ꯈꯪꯕꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯌꯧꯅ ꯈꯪꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯅꯔ ꯑꯣꯏꯅ ꯑꯣꯏꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯐꯝ ꯊꯣꯛꯄꯗ ꯑꯣꯏꯔꯛꯇꯕ ꯑꯣꯏꯕ ꯌꯥꯗꯕꯗ ꯑꯣꯏꯍꯜꯂꯛꯄ ꯃꯁꯤ ꯀꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯃꯁꯛ ꯈꯪꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯂꯨꯝꯁꯦ ꯆꯥꯎꯈꯠꯄꯗ ꯀꯜꯆꯔ ꯃꯁꯛ ꯈꯪ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯊꯝꯖꯔꯒ ꯅꯧꯅ ꯗꯤꯖꯥꯏꯅꯔ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯀꯦ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯒꯦ ꯍꯥꯏꯕꯤ ꯇꯥꯔꯒꯗꯤ ꯀꯜꯆꯔ ꯃꯁꯛ ꯈꯪꯅ ꯍꯦꯟꯂꯨꯝ ꯇꯧꯕꯤꯔꯒꯗꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯉꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯛ ꯂꯝꯗꯝꯁꯤꯒꯤ ꯃꯇꯝꯁꯤꯒ ꯆꯨꯅꯅ ꯄꯨꯊꯣꯔꯛꯄꯗ ꯇꯧꯕ ꯌꯥꯗꯕ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯗꯨ ꯈꯪꯕꯤꯔꯒꯗꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯗꯤꯖꯥꯏꯅꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯝꯂꯤꯕ ꯀꯜꯆꯔꯒꯤ ꯃꯁꯛꯁꯤꯡꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯜꯆꯔꯒꯤ ꯍꯣꯝꯋꯔꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯥꯅꯦ ꯑꯗꯨꯒ ꯃꯥꯅꯦ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕꯁꯤꯡ ꯅꯤꯡꯊꯤꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯅꯔ ꯑꯣꯏꯕꯤꯔꯛꯑꯣꯅ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯩꯇꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯌꯥꯝ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯇ꯭ꯔꯤꯛꯇ ꯂꯦꯡꯕꯤꯔꯛꯄ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯟꯇꯔꯦꯁ ꯇꯔꯥꯝꯅ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯀꯤ ꯊꯧꯔꯝ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯔꯛꯎ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ